Kamjong district ki Hongbei village the NSCN na group asigi Isdan Frankie kedar mari nongmai na kap tuno hatkri Kamjong district the hausi Kuki amasung tangkhul naga ani ki marakti yamna kan ungkhat na balai dinga isera sida ngarang numidang pung mapalom tab district asigi kasong khulen block ki manung sanba Hongbei village ki Imphal kasong khulen rota NSCN na loop asigi Isdan Frankie kedar mari nongmai na kap tuno hatkri anina sining sitan thok hori thawdo ma tawkram na thoki bano haibadu sapsana khangwandri thawdo du gi matang na press na phangwa paus gi source ki matung inadi laikhidraba NSCN gi Isdan Frankie kedar mari edo handakte NSCN digi nauna faction ta ki ba hangshina lusing bakang busingni thawdo du laikhidraba singa du marau village gi major sosipem fongsok halang village gi sergeant major zoirei basa kaisan boklum dagi corporal bahanlai alapya amasum mapau village dagi sergeant thangsomi basi kawi laikhidraba thangsomi basi natana atai ahumadudi Isdan Nagaland dagi nehri thawdo aduga mari lainana GPRN Isdan Frank Naga Army gi Lieutenant General A Ramana thadorokpa chirola mana hairibana ngaranu midang pung nipan ga makhai dagi na mapalom taba matamda Kamjong village ki Hongbei village junction da NSCN gi second lieutenant Shihai Kuno village dagi mathon mina ambush tawduna makhoi singa du hatkibani hairi sirola sina makhatana hairi bana haukiba February 13 de NSCN GPRN gi Ministry of Information thokiba statement February 19 da tangkhul nagalong gi presidential address ki serial number 9 amasung February 15 da tangkhul nagalong thokiba press statement amagi matung ina Isdan Frank Naga Army gi cadre singa du mathau tawduna lairibani makhoi gi Firepti General Headquarter Hebron gi force ngamadi atopanaga entity singa loinana NSCN GPRN gi mayokta Kuki singbu proxy army oina season attack sa thariba sing asi thengna bani loinana Isdan Frank Naga Army gi cadre singa tuna duty gi manung sana ngarang nongthil pung mari ga makhairum taba matamda Hongbei village phauraga kasom tamna Indo-Myanmar border u karbar tawsing amadi atei business activity sing sek tawba masuma du buthingna ba sat sakhibani aduma pulambi da kedar sing aduna litan village gi second lieutenant starting a loinana Hongbei village junction da thinakhi loinana mapam adura ngahak leiduna wari watai sanakhi madugi matung kedar sing adu kasong kholen tamna halakpai gi lambi da numidang pung nipan ga makhai gi na mapalom tabada Shihai Kuno village gi second lieutenant mathon mi lairam village gi second lieutenant Starling amadi makhoi gi group sing Isdan Frank Naga Army cadre sing adu khamduna wari sanakhi wari sanabaduna makhoi gi marak gi kharana makhoi masil ngaktani sadan khrasaki adubu second lieutenant mathon mi gi order matungina makhoi mari du kaptuna mafam aduda hatkhi ani amana mafam aduda gi nathorakhi makhoi mari hatkhi basi second lieutenant asigi order na oiramloi high level collective leader sing natragana Loubiyu dagi lakpo order na oigan hari aroibada chirol asina hari bana kedara marina laikidabada loop asina thamoi sona nuaita ba phongdokli hari makoina thawai katkibadu nation adu kanabagi damaktani makoina kathokhiba sungadu arembada manghaloi hari maraksida GPRN gi Naga Army na thadorakpa chirol mana hari bana makoi mari hatkibadu general headquarter na order amata pi khibleti thawdo order senari ba mara leiba mioi singadu NARR gi matungina penalize tawragani hari Khangabo khulgi area da funal maring khulna niyam kaina sajilaki ba panthong amasung khulgi gate miyamna thuwaikri Imphal East ki kairau kendra gi manung sanba khanarau khulgi lamda funal maring khulgi kangbusin lam khopsin duna ain kaina sajilaki ba panthong amasung gate asi khushaun raba miyamna thudekri khanarau khulgi lamda funal maringi kangbuna ain kaina makhoi gi khuldagi kilometer ani uhumrom kumtharaga khulgi gate sajinki ba amadi maring furup ki oina sahi gi oina pangthokpa panthong sajilakhi ba sina maram oiraga sahi kharagi mamangdagi yena duna lakibani adubu English ani ga kun go humdagi me ahumdagi tholakhi ba kangluk irang aduna maram oiraga matam khara name tharuraba matung ngasi forest department gi official sing yaun eviction sathana ba honabada department gi maike digi makhoi masil yana ba dosinaro haibigi mawong thabak torakpadagi khoisaung raba miyamna gate amasum panthong adu thudekhi bani thawdo asigi matangda khanarok decent club ki secretary samurai latpam apung sharma na phongdorakhi bana mapam adura sari funal mari gi gate asi makhoi gi khul gi jaga dagi kilometer ahum lom
ꯀꯨꯝꯊꯔꯒ ꯁꯥꯕꯅꯤ ꯈꯟꯅꯔꯣꯛ ꯈꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯒꯦꯠ ꯑꯗꯨ ꯈꯨꯜꯒꯤ ꯂꯝꯕꯤ ꯇꯥꯛꯅꯕ ꯑꯣꯏꯅ ꯁꯥꯕꯅꯤ ꯈꯟꯅ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 2-3ꯂꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯒꯦꯠ ꯑꯗꯨꯒꯤ ꯃꯌꯥ ꯅꯛꯅ ꯃꯔꯤꯡ ꯈꯨꯜꯒꯤ ꯑꯣꯏꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯄꯥꯟꯊꯣꯡ ꯁꯥꯖꯤꯟꯗꯨꯅ ꯎ ꯊꯥꯖꯤꯜꯂꯛꯄꯅꯆꯤꯡꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯐꯝ ꯑꯗꯨ ꯐꯨꯅꯥꯜ ꯃꯔꯤꯡꯒꯤ ꯈꯨꯜ ꯑꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ ꯐꯨꯅꯥꯜ ꯃꯔꯤꯡ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕ ꯈꯨꯜ ꯑꯃꯅꯤ ꯑꯗꯨꯕु ꯈꯟꯅꯔꯧ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯤ ꯉꯁꯤꯗꯒꯤ ꯆꯍꯤ 500ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯩꯔꯛꯈꯤꯕ ꯈꯨꯜ ꯑꯃꯅꯤ ꯃꯈꯣꯏꯅ ꯒꯦꯠ ꯑꯃꯁꯨꯡ ꯄꯥꯟꯊꯣꯡ ꯁꯥꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯅꯤ ꯐꯨꯅꯥꯜ ꯃꯔꯤꯡ ꯈꯨꯜꯒꯤ ꯀꯥꯡꯕꯨꯅ ꯈꯟꯅꯔꯧ ꯈꯨꯜꯒꯤ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯇꯝꯗ ꯈꯟꯅꯔꯧ ꯈꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯗꯥꯏꯅꯥꯗ ꯋꯥꯀꯠꯇꯨꯅ ꯐꯨꯅꯥꯜ ꯃꯔꯤꯡ ꯈꯨꯜꯒꯤ ꯀꯥꯡꯕꯨꯅ ꯑꯥꯏꯟ ꯀꯥꯏꯅ ꯂꯝ ꯈꯣꯞꯆꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯁꯔꯚꯦ ꯇꯧꯗꯨꯅ ꯏꯚꯤꯛꯁꯟ ꯇꯧꯅꯕ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯏꯚꯤꯛꯁꯟ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯂꯕꯅꯤ ꯑꯗꯨꯕꯨ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯁꯔꯚꯦ ꯑꯃꯁꯨꯡ ꯏꯚꯤꯛꯁꯟ ꯑꯗꯨ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯁꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯁꯔꯚꯦ ꯑꯃꯁꯨꯡ ꯏꯚꯤꯛꯁꯟ ꯆꯠꯊꯅꯕ ꯍꯣꯠꯅꯕꯗ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯇ ꯂꯩꯅ ꯊꯕꯛ ꯇꯧꯔꯛꯇꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯐꯨꯅꯥꯜ ꯃꯔꯤꯡꯒꯤ ꯒꯦꯠ ꯑꯃꯁꯨꯡ ꯄꯥꯟꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕꯗ ꯁꯔꯚꯦ ꯑꯃꯁꯨꯡ ꯏꯚꯤꯛꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯈꯤ ꯁꯦꯟꯁꯁꯀꯤ ꯆꯌꯦꯠꯅꯔꯤꯉꯩꯗ ꯍꯦꯡꯂꯦꯞꯇ ꯃꯈꯣꯏ ꯃꯁꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡ इनुमेरेटर ओइना हापसिलमली लमदम असिदा मिटोपसिंग खंदोक्त्रिबा फावबा सेंसस पांथोकपा यारोय हाइना अकन इहौ कया संगसिलिंगैगी मरासिदा मिटोपसिंग नमना खुंदाबा चुचांपुर डिस्ट्रिक्ट की हेंगलेप सब डिवीजन दा सेंसस ऑपरेशन 2027 गे मरी लेना मखोय मसागी कम्युनिटी की मियोइसिंग इनुमेरेटर अमसुम सुपरवाइजर ओइना अपॉइंट तौरमली मसिना सेंसस असि कया यामना सुमना पांथोकदोरिबनो हाइबसि अचौब वहंग मोइरी हेंगलेप सब डिवीजन की SDO न थोकिबो ऑर्डर अमगी मतुंगिना नौना इनुमेरेटर ओइना अपॉइंट तौख्रबसिंग अदुदि एन लैतान प्राइमरी स्कूल की प्राइमरी टीचर जॉर्ज थॉमसन नाउपंग लोंग प्राइमरी स्कूल की प्राइमरी टीचर डेविड S हांगजो भी मुनलाई प्राइमरी स्कूल की प्राइमरी टीचर श्याम खलियान माउमोवल JBS की प्राइमरी टीचर लान NSCN सोंगसिन UPS की प्राइमरी टीचर बिक्लेन सोंगसिन अपर प्राइमरी स्कूल के असिस्टेंट ग्रेजुएट टीचर जैक्सन के गांगथी नाफोक GBS की प्राइमरी स्कूल के असिस्टेंट ग्रेजुएट टीचर जैक्सन के गांगथी नाफोक GBS की प्राइमरी टीचर हेमिन थांग खोंगसाई आइना प्राइमरी स्कूल की प्राइमरी टीचर सनमिंग थांग साइसंग UPS की प्राइमरी टीचर कमहाउ बाइफई नाइजंग UPS की प्राइमरी टीचर पाउखोलेन सोंगकोंग JBS की प्राइमरी टीचर सोखोलाल हकीब अमसुंग खानपी UPS की प्राइमरी टीचर जंगखुलमनी सुपरवाइजर सिंग अदुना सोथे मुनपी JB की हेडमास्टर हाइस किपजेन नेफोक GBS की हेडमास्टर इंचार्ज जॉर्ज मांगपिलेन संथिंग जूनियर हाई स्कूल की हेडमास्टर M गांगती अमसुंग फाइबोंग GBS की हेडमास्टर PK गांगतीनी NSCN फैक्शन अमगी केदर मरी हलमले उरखुल दलैबा IM Wung tangkhul region की ऑफिस मियाम नमई थादोखरे नेशनल सोशलिस्ट काउंसिल ऑफ नागालैंड NSCN ईस्टर्न फ्लैंक ग्रुप की केदर मरी ngarang numitang pung mapalom tabada hongbay village junction da NSCN IM ni singnaba singna nongmaina kaptuna hatkre aduga anina nanthokuna senkre haidi miyoi mari hatkiba duga mari lainana ngasi numitang waira pung mari makhairom tabada khoisaungnaba miyam horaktuna urkhul town da leiba NSCN IM Wung tangkhul region की ऑफिस mai thatokre lamdam adura hojik chaun ungkhanaba leibaga loinana security force na akanba section tharang lokre amaramda Government of the People's Republic of Nagaland GPRN is the Frank Naga Army na makoi ki kedar mari Major Songsipem Fungsok Sergeant Major Sairei Basa Sergeant Bahanlai Amasung Thansomi Wasi Naga Lalhurup amagi Second Lieutenant Mathotmi Shihai Kuno village tagi miyoi asina lusingba team amana ambush tawduna hatkiba thawdoka mari lainana thawdo adu nungaitaba phongdokpaga loinana laikhidraba keder singi mafamda revolutionary salute piri haina lup asigi Lieutenant General Raman MC na khuyek piduna thadorakpa chirol amada phongdorakli chirol asina makha taraduna sayesigi February 13 da NSCN GPRN gi Ministry of Information Publicity MIP February 16 da tangkhul nagalong gi presidential address amasum February 15 da tangkhul nagan thokiba press statement gi matungina GPRN is the
फ्लैंक नागा आर्मी की कैडर सिंह ड्यूटी सिंह तौबौखी मसिगी मथक्ता GHQ हेब्रोन की फोर्स अमसुम अतै नागा इंटाइटी सिंह लोइनन हौजिक नागा सिंह मथक्ता कुकी प्रॉक्सी सिंह सिजनदुना सथरिबा लान असिदा लुप असिगी कैडर सिंहना लांजंग होनदुना लाखि अदुबु लाइबक थीबदी ngarang nungthil pung mari rom tarakpada lup asigi kedar singna kamjong district kasom khulendegi hongbai khul phaudun indo Myanmar border sa thariba timber amadi atei business sing si yengsinna ba satluraba matung naga insurgent group amagi second lieutenant Stalin lairam khulgi miyoi siga loina miyoi ani hongbai khulgi junction da thengnaduna sa thariba operation singi matana wari sanaki hari tungna makoi kasom khulen da lakhi duga kasom khulen degi numidang pung nipan makhai degi mapalom tarakpada kedar sing si hongbai khulgi junction second lieutenant mathot mi second lieutenant steering amadi makhoi gi team singa wari sanabada makhoi gi maraktegi makhoi singa si satlan khrasi hairaki aduga amuk miyoi amana makhoi singa si natraga makhoi da hatlu haina order torakli basi haina hairaki wai singa si haikiba kedar singi matakta nomai kapsinun attack torakpada hairiba lup asigi kedar mari mafam adu laikhitabani aduga lup asigi kedar ani sinin sita hingokhibani hari Mitop khandoksi yadragadi angamba taunarasi sunil namfu hapuda census toraklabadi sauna mukna bathokani haina warning tokri Mitop khandokri fawba census tawi yaroi laingakna census tawna bohonna raglabadi miyamga loinin akan mamongna mukna bathokani haina just and fear delimitation GFD gi convener Zetendra Ningombamna phongtokri wafam asingasi Imphal East ki yang pokpi kaithila pangthokiba census ki matangna miyamgi oiba khana nainaba mifam amada phongtokibani campaign for just and fair delimitation amadi yang pokpi lamjing nupi luka punna kusamnaraga pangthokiba thoramaduda yengang pokpi village committee chairman E Syam Kumar Bongyagi chairman John Hangyo amadi yang pokpi village committee advisor K Dananjoina athoiba mithunglen singoi tuan furup singi miyoi kaya saruk yakiba mafam aduda Zetendra Ningombamna makha taraduna hauzik lairiba Manipur gi phibam asida government of India na census tawnanaba thorang liba simi top sing hana masak khangdoklaba matung census pangthokadabani mapaldagi narol sanglakiba mi top sing mi kok thibada yawkiba tarabadi yellow mi singi tungda akayaba kya ohelakani adubu masida census tawbigi mayokta leiti hana mi top khandoktuna NRC natragana masiga manaba makhalama purak puthokadabani kariguma India lengana ngami habigi matagu Manipur census tawraklabadi miyamgi asoba akanbi ihoksing mayuknagani haiba wafam sing phungdoki amaramda mitop khandoksi yadraba Manipur lengana ngamle census tawiro miyamna ngamle census tawba thingmada tholakpa apapategi taxa khudima lenga asina pugadabani miyamgi yaifunaba khanma ngamdraba MLA minister singda thinduna haibigi matam lakli haina campaign for just and fair delimitation gi finance secretary Sunil Karamna phungdokri wafam Manipur lengan state asida census pangthoknaba thorang toriba silamdam asigi hauju oiriba phiba masiga sanadi habigi matangda JFD na paring naina satharakpa mifamgi manungsana ngasi malom bazar gi community hall phamkiba miyamgi mifam amada JFD gi finance secretary Sunil Karamna wafam asi phongdokhibani Transgender Amendment Bill 2026 ki mayok to wakat mifam satakri Transgender Amendment Bill 2026 ki mayok to all Manipur nupi manbi association amna empowering and ability AETA amadi all transmen association atmana sinduna kaisampat lemezam laikai community hall wakat mifam satakri mifam aduga mari lainana amna gi secretary Santa Khurain hakibada bill asida transgender asi khunagi satnabigi matungina leiba saktam khaktamak oigadabani haiba policy ama yauri India lenga ki social justice and empowerment gi union minister Dr. Berendra Kumar Thasi ki taraga mapana pukhalaktuna Lok Sabha amadi Rajya Sabha da amendment bill si pass tawkibani bill si sothaduna amadi nathaiduna lairiba lamdam asigi nupi manbi amasum nupa manba singi ikai khumnaba masana masabu saktak saba amasum constitution ngaktuna thamlamba right ta temsingnaba oina thokli aikoi gi saktam asi aikoi gi ni politicians singi makuta laibi yaroi haina Santa Khuraina Central Government ki thawong da pen da phongtokhi Aramba Unit 18 rescue torkiba sawo masani Manipur Zoological Garden khusinakri Aramba Tenggol Unit 18 gi tenggoloi singna kanbirakhiba sawo masani ngasi eroi semada leba Manipur Zoological Garden gi authority singna khusinakri sawo masa ani edubu rescue tawur asabu thawdang lokhiba social activist Kharson Thaudam Sawam Kushinaba Duga Mari Lenina Fundorakpada, Singamadi Tampaki Lona Bamapam Amada Lamlaki Sa Usik Lalon Itik Tauba Kangbuamo Lady Heva
पाव अमा फंगबदगी अरामबाई टेंगल यूनिट 18 की टीम अमा सखी मधुर सौ मचा अनी सेल खर पीरमलग पूरग लाखिबनी लमलक की सा उसेक सिंह फाब पुनबा अमदि हातोपीबा हाइबसि लोन असि यादि असिगुम थबा असि मतुंग अमुहना तौबिगन हाइना मांगना फोंदोकी सवम सिनबा अदुग मदी लेना मणिपुर जूलॉजिकल गार्डन की वेटनरी डॉक्टर एल शरद चंद्रन हाई लमलक की सा हाइबसि अखोगी इकोलॉजिकल सिस्टम मरु ओइबनि मखोइबु फाब नत्रगन हालग साबा हाइबसि वाइल्ड लाइफ प्रोटेक्शन एक्ट 1972 ना यादि कनागुमा मियोइसिंग लमलक की सा उसिक्सिंग फाब मदी हातपन सिंग थेंगनरबदि वाइल्ड लाइफ प्रोटेक्शन एक्ट 1972 की मखादा पेनाल्टी ओइना सही अहुमदगी सही 3 फाव कैसुम संग थंबे ngasi Manipur Zoological Garden sinnarakliba sawom masa ani asi pikliba maramna machinjak sabasu haikhiroi maram aduna quarantine tawduna tha mari manga sangom pithaklaga thamgani arambai tengol numit taraga nipani tengoloi singna sawom masa asibu rescue toroktuna Manipur Zoological Garden gi authority ri sinnarakpigi dam khainingai letna thagal hensu phongdokhi United States of America da COVID की अनोबा वेरिएंट सिकादा संदोरकली मालेम की मफम अयामर COVID-19 की लाइसेंस लाक्सिन में गमखरबसु अनोबा वेरिएंट मखलम यूनाइटेड स्टेट्स में मालेम की मफम खरदा संदोरक थेंगरी सिकादा है नसु खंगनबा BA.3.2 कोविड की अनोबा वेरिएंट असि लमकोइब मियोइसिंगी सैंपल टेस्ट तौबद थेंगनरखिबनि ममांग दा अमुक थेंगनखिद्रिबा अनोबा वेरिएंट असिगी मरमदा साइंटिस्टसिंगना कुपना थिजनबो होनारि वायरस असिना मियोइबगी सेल मनुंग संग्रग अमा अदा थोलकपगी खुदम थेंगनबो ngamle hen spaw sma khatari वेरिएंट असिगी सब वेरिएंट मखल खरसु लैरम याय हैन सिंगनब पोकली नौना थेंगनरगलिबा वायरस असिबु सिकांदा हैन मिंथोनबिगी मरुओइबा मरमदि मतम सांना हक्सांगी सेल मनुंग तुमिन लोतुन लैरमबा ngambagi matik mayai haksang manung sangrega matung matam sangna tumina lairaga tapna tapna layong uthori virus asigi maru oiba layong singdi mamang na miyamna thengna khraba covid ki tungan tungan strain singa adumak mane hensu paus da makhatari tentan asuna miyamna thamjage duga hausi koina di miyam paus mata ase lusin jage amasu makhata ba no update miyam punang ngaminasi